ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯕꯦꯌꯥꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯁꯥꯒꯩꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯇꯥꯡꯏ꯫ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯦꯌꯥꯏ ꯅꯨꯄꯤ ꯃꯊꯟ ꯈꯛꯇ ꯑꯣꯏꯕꯒꯤ ꯃꯌꯥꯝꯅꯗꯨꯅ ꯂꯨꯅ ꯇꯧꯏ꯫ ꯃꯌꯥꯝꯗꯨꯅꯒ ꯂꯨꯅ ꯆꯥꯅ ꯇꯧꯕꯅꯦ꯫ ꯏꯃꯨꯡꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡꯗꯨꯗ ꯅꯨꯄꯤ ꯑꯃꯇ ꯃꯥꯒꯤ ꯂꯣꯡꯒꯥꯗ ꯌꯥꯎꯗꯕꯒꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯆꯟꯅꯤ ꯈꯟꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯪꯁꯥꯟ ꯁꯥꯟꯅꯔꯕꯁꯨ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯒ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯊꯟ ꯈꯛꯇ ꯑꯌꯥꯝꯕ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯄꯨꯜꯂꯕꯁꯨ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯞꯅ ꯇꯤꯟꯅꯩ꯫ ꯁ꯭ꯀꯨꯜꯁꯨ ꯇ꯭ꯌꯨꯁꯟꯁꯨ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ꯫ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯇꯣꯝꯕꯣꯏꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯗꯤ ꯅꯨꯄꯥꯒ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯆꯠꯄꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯤꯟꯅꯅꯕ ꯃꯃꯥꯟꯅꯕꯤ ꯂꯩꯇꯕꯒꯤ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯣꯏꯔꯤꯕ ꯑꯗꯨꯅꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯥꯒꯤ ꯇꯧꯏ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯅ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ, ꯈꯪꯂꯕꯁꯨ ꯃꯥꯅ ꯉꯥꯡꯖꯔꯤꯕꯗꯣ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯏꯕꯦꯌꯥꯏ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯃꯕꯥꯅꯤ ꯇꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯂꯣꯁ ꯑꯣꯏ꯫ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯨꯝꯕ ꯆꯥꯕ ꯇꯧꯕꯗ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯕꯥꯅꯤꯒꯤ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯏꯃꯨꯡ ꯑꯅꯤꯅ ꯈꯪꯕꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯅꯨꯄꯤ ꯃꯁꯦꯟ ꯉꯥꯛꯇ ꯑꯣꯏꯕꯒ ꯑꯃꯒꯤꯁꯨ ꯅꯨꯄꯤ ꯋꯥꯠꯄꯅꯤ, ꯑꯗꯨꯒ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯅꯨꯄꯤ ꯋꯥꯠꯄꯅ ꯃꯕꯥꯅꯤ ꯇꯤꯟꯅꯕꯗꯣ ꯑꯗꯨꯝ ꯂꯣꯏꯅꯖꯁꯅꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯏ꯫ ꯃꯕꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯐꯥꯎꯕꯗ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯣꯝꯕꯣꯏ ꯑꯣꯏꯗꯨꯅ ꯂꯩ꯫ ꯏꯕꯦꯌꯥꯏꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ, ꯃꯁꯝ ꯍꯥꯏꯔꯦ ꯈ꯭ꯋꯥꯡ ꯌꯧꯕ ꯃꯈꯩ ꯈꯥꯛꯏ꯫ ꯑꯗꯨꯅ ꯅꯨꯄꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯏꯕꯦꯌꯥꯏꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯙꯝꯀꯥ ꯇꯧꯗꯨꯅ ꯑꯃꯠꯇꯁꯨ ꯀꯣꯏꯅꯍꯟꯗꯦ꯫ ꯏꯕꯦꯌꯥꯏꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯑꯣꯏꯔꯤꯉꯩꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯡꯉꯛꯂꯦ꯫ ꯃꯤꯅ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯑꯃꯠꯇ ꯀꯣꯏꯅꯍꯟꯗ꯭ꯔꯦ꯫ ꯑꯁꯨꯡꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯈꯪꯅꯍꯧꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯪꯗꯤ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯨꯛ ꯀꯣꯏꯈꯤꯗꯣꯏꯗꯨꯅ ꯀꯩꯒꯤ? ꯏꯕꯦꯌꯥꯏꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ, ꯄꯤꯛꯂꯤꯉꯩꯗ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯅꯨꯄꯤ ꯀꯅꯥꯅ ꯂꯨꯍꯣꯡꯅꯒꯦ? ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯨꯗ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯅꯪꯁꯨꯅꯦ ꯅꯨꯄꯥ ꯁꯥꯔꯤꯕꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯅꯨꯄꯤ ꯑꯣꯟꯊꯣꯔꯛꯑꯣ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯂꯩꯒꯗꯣꯏꯅꯣ? ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯈꯔ ꯁꯦꯝꯗꯣꯛꯄꯤꯍꯧꯒꯦ꯫ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯁꯦꯝꯃꯒ ꯀꯩꯁꯨꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯗꯤ ꯅꯪ ꯂꯧꯅꯤ ꯍꯥꯏꯁꯤꯅꯤ, ꯊꯥꯖꯗꯕ꯭ꯔꯣ? ꯑꯍꯥꯟꯕꯗꯗꯤ ꯏꯕꯦꯌꯥꯏꯅ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯂꯧꯒꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯌꯥꯏꯁꯨ ꯍꯩꯅꯗꯕꯗꯒꯤ ꯃꯇꯝ ꯈꯔ ꯏꯕꯥꯅꯤ ꯂꯣꯏꯅꯔꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕు ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯕꯦꯌꯥꯏꯒꯤꯗꯃꯛꯇ ꯃꯥꯅ ꯒꯤꯐ ꯃꯌꯥꯝ ꯑꯃꯁꯨ ꯄꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯀꯌꯥꯔꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯗꯤ ꯃꯕꯥꯅꯤ ꯂꯨꯅ ꯇꯤꯟꯅꯕꯒꯤ, ꯅꯨꯡꯁꯤꯅꯕꯒꯤ ꯒꯤꯐ ꯄꯨꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯒ ꯏꯕꯦꯌꯥꯏꯅꯁꯨ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯍꯜꯂꯤ꯫ ꯑꯗꯨꯅ ꯏꯕꯦꯌꯥꯏꯅꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯇꯣꯝꯕꯣꯏ ꯑꯗꯨꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯕꯦꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ
ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯕꯗꯒꯤ ꯏꯕꯦꯌꯥꯏꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯗꯝꯀꯥ ꯇꯧꯔꯒ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯅ ꯁꯥꯎꯕꯗꯒꯤ ꯃꯕꯥꯅꯤ ꯂꯣꯏꯅꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯕꯁꯨ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯣꯏꯁꯤ ꯍꯥꯏꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯤ꯫ ꯊꯥꯖꯁꯨ ꯑꯗꯨꯃꯛ ꯊꯥꯖꯩ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯒ ꯀꯧꯅꯔꯣꯏ ꯀꯥꯏꯕꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯑꯗꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯏꯕꯦꯌꯥꯏꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯆꯪꯗꯕꯤꯗ ꯊꯣꯡꯒꯥꯟꯗ ꯈꯔ ꯂꯨꯝ, ꯑꯉꯥꯡꯗ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯈꯔ ꯄꯤꯁꯜꯂꯛ, ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯄꯨꯔꯥ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯂꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗꯅꯤ꯫ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯏꯕꯦꯌꯥꯏꯅꯗꯤ ꯑꯦꯛꯁꯦꯞ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯃꯥꯅ ꯍꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯈꯩ ꯁꯥꯎꯕ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯕ ꯀꯥꯗꯣ ꯕ꯭ꯂꯣꯛꯀ ꯊꯝꯖꯤꯜꯂꯒ ꯄꯥꯎ ꯐꯥꯎꯅꯗꯕꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯣꯏꯗꯣ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯃꯥꯅ ꯏꯕꯦꯌꯥꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥ ꯃꯁꯥꯅ ꯃꯁꯥ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯟꯗꯦ, ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯃꯛꯅꯅꯤ ꯃꯥꯅ ꯏꯕꯦꯌꯥꯏꯕꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯏꯕꯦꯌꯥꯏ ꯁꯥꯎꯈꯤꯕꯗꯨꯅ ꯃꯥꯅ ꯊꯦꯝꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯊꯦꯝꯂꯕꯅꯤ꯫ ꯑꯉꯥꯡꯗ ꯄꯥꯎ ꯆꯦꯟꯕ, ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯤꯁꯟꯕ꯫ ꯌꯨꯝꯗꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯪꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯆꯪꯂꯨꯔꯕꯗꯤ ꯏꯕꯦꯌꯥꯏ ꯁꯥꯎꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯠꯇꯥꯡꯗ ꯂꯦꯜꯂꯒ ꯏꯅ ꯂꯦꯇꯔ ꯑꯣꯏꯅ ꯏꯗꯨꯅ ꯏꯕꯦꯌꯥꯏꯗ ꯄꯤꯈꯤ꯫ ꯂꯦꯇꯔ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯏꯕꯦꯌꯥꯏꯁꯨ ꯅꯍꯥꯟꯃꯈꯩ ꯁꯥꯎꯔꯝꯂꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯛꯂꯕꯅꯣ ꯈꯪꯗꯦ, ꯇꯣꯝꯕꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯁꯥꯎꯔꯝꯕ ꯑꯗꯨ ꯐꯗꯨꯅ ꯃꯥꯁꯨ ꯕ꯭ꯂꯣꯛ ꯊꯝꯕ ꯅꯝꯕꯔꯁꯤꯡ ꯑꯗꯣ ꯍꯥꯡꯂꯒ ꯐꯣꯟ ꯇꯧꯕꯒ ꯃꯦꯁꯦꯖ ꯊꯥꯕꯒ ꯇꯧꯗꯨꯅ ꯃꯕꯥꯅꯤ ꯍꯥꯟꯅꯗꯧꯅ ꯄꯥꯎ ꯐꯥꯎꯅꯩ, ꯂꯣꯏꯅꯩ, ꯆꯠꯃꯤꯟꯅꯕ, ꯇꯤꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯃꯕꯥꯅꯤꯒꯤ ꯇꯤꯟꯅꯕ ꯂꯣꯏꯅꯕꯁꯦ ꯇꯧꯔꯛꯄꯗꯒꯤ ꯏꯕꯦꯌꯥꯏꯅꯁꯨ ꯇꯣꯝꯕꯣꯏꯕꯨ ꯅꯨꯡꯁꯤ, ꯇꯣꯝꯕꯣꯏ ꯑꯗꯨꯅꯁꯨ ꯏꯕꯦꯌꯥꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯁꯦꯟ ꯉꯛꯇ ꯂꯩꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯕ, ꯆꯠꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯃꯕꯥꯅꯤ ꯂꯩꯔꯕꯗꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯣꯏ ꯅꯤꯡꯏ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯁꯣꯝꯗ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯕꯥꯅꯤꯅ ꯂꯣꯏꯅꯔꯤꯕ ꯈꯨꯜꯂꯣꯏꯅꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯊꯝꯂꯤꯕ ꯃꯔꯤꯗꯣ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯑꯃꯁꯨ ꯅꯨꯄꯥ ꯀꯣꯏꯗꯦ, ꯑꯃꯁꯨ ꯅꯨꯄꯥ ꯀꯣꯏꯗꯦ꯫ ꯑꯗꯨꯅ ꯇꯣꯝꯕꯣꯏꯗꯨꯅ ꯈꯟꯕ ꯋꯥꯈꯜ ꯑꯗꯣ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯩ꯫ ꯃꯔꯝꯗꯤ ꯏꯕꯦꯌꯥꯏꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯅꯍꯥꯟꯃꯈꯩꯗꯤ ꯅꯨꯄꯥ ꯀꯣꯏꯅꯍꯟꯗꯦ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯁꯥꯎꯗ꯭ꯔꯦ꯫ ꯇꯣꯝꯕꯣꯏ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ꯫ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅ ꯂꯩꯅꯕꯁꯨ ꯌꯥꯔꯔꯣꯏꯗꯕꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯅꯥꯅ ꯈꯪꯒꯅꯤ? ꯃꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯦꯌꯥꯏ ꯑꯃꯗꯤ ꯇꯣꯝꯕꯣꯏ ꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯁꯨ ꯀꯌꯥꯔꯛ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯕꯥꯅꯤ ꯑꯗꯨꯃꯛ ꯆꯨꯝꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯃꯕꯥꯅꯤꯅ ꯁꯣꯝꯗ ꯑꯔꯣꯟꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ꯫ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯣꯏ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯏꯕꯦꯌꯥꯏ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯗꯕꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯕꯥꯅꯤ ꯀꯔꯝꯅ ꯋꯥꯗꯣ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯗ ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯍꯧꯗꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯃꯗꯤ ꯐꯥꯒꯤ ꯇꯧꯔꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯗꯨꯅ ꯑꯑꯣꯏ ꯇꯥꯅꯒꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯉꯛꯂꯗꯨꯅ ꯌꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯩꯊꯪꯗ ꯏꯕꯦꯌꯥꯏꯗꯨꯁꯨ ꯊꯣꯛꯂꯛꯂꯒ ꯇꯣꯝꯕꯣꯏ ꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ
ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯕꯥꯅꯤ ꯆꯦꯜꯂꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯣꯏꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯈꯤꯗꯦ꯫ ꯅꯕꯥꯅꯤ ꯅꯁꯥꯅ ꯍꯥꯏꯖꯧ, ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯨꯀꯠꯆꯕ, ꯁꯃꯥꯖꯁꯤꯗ ꯆꯠꯅꯗꯕ ꯊꯕꯛꯇꯨꯕꯨ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎ ꯑꯐꯩ ꯇꯥꯅꯕꯒꯤ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯨ ꯍꯥꯏꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯆꯩꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯏꯕꯦꯌꯥꯏ ꯃꯁꯥꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯍꯥꯏꯈꯤ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥꯅꯁꯨ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯍꯥꯟꯕꯗꯗꯤ "ꯀꯥꯔꯟ ꯇꯧꯔꯒ ꯂꯩꯔꯅꯨ, ꯅꯨꯃꯤꯠꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯕꯥꯅꯤꯒꯤꯗꯣ ꯌꯥꯝꯅ ꯑꯁꯦꯡꯕꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯈꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯣꯠꯄ ꯆꯦꯟꯈꯤ꯫ ꯃꯕꯥꯅꯤꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯏꯃꯨꯡ ꯑꯅꯤꯅꯁꯨ ꯁꯨꯡꯌꯥ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯣꯝꯕꯣꯏꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯐꯥꯒꯤ ꯇꯧꯁꯟꯅꯕꯅꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯌꯥꯏꯁꯦ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯒꯦ ꯍꯥꯏꯖꯜꯂꯝꯃꯒ ꯃꯕꯥꯅꯤ ꯑꯗꯨ ꯅꯝꯗꯨꯅ ꯊꯣꯛꯂꯛꯂꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯛꯇ, ꯁꯣꯝꯗꯁꯨ ꯍꯟꯖꯤꯜꯂꯛꯇ ꯏꯃꯨꯡ ꯑꯅꯤꯗꯣ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅꯈꯤ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯊꯤꯈꯤꯕꯅꯤ꯫ ꯐꯪꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯂꯣꯠꯈꯤꯕ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯤꯔꯔꯣꯏꯁꯤ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯆꯪꯖꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯃꯇꯝ ꯈꯔꯗꯤ ꯃꯕꯥꯅꯤꯁꯨ ꯂꯣꯠꯄ ꯌꯥꯕ ꯂꯣꯠꯂꯦ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯃꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ? ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯃꯠꯇ ꯂꯩꯁꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯑꯗꯨꯅ ꯃꯕꯥꯅꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯁꯨꯅꯤ꯫ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒ ꯏꯕꯦꯌꯥꯏꯅ ꯆꯥꯗꯨꯅ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯕꯥꯅꯤ ꯇꯦꯛ ꯁꯨꯃꯤꯟꯅꯩ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯕꯥꯅꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯅꯤ, ꯕꯔꯥꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯈꯣꯏꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯕꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯐꯝꯗꯨꯗ ꯃꯕꯥꯅꯤ ꯄꯨꯜꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯁꯤ ꯃꯔꯛꯀꯤ ꯋꯥꯅꯤ, ꯑꯌꯥꯝꯕꯅꯗꯤ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯁꯨꯔꯒ ꯏꯕꯦꯌꯥꯏꯅ ꯂꯩꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯅꯨꯄꯥ ꯁꯥꯖꯔꯕꯁꯨ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯕꯣꯏ ꯑꯗꯨꯕు ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯜꯂꯒ ꯂꯨꯅ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯈꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯃꯁꯥꯃꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯏ꯫ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯔꯤ ꯇꯛꯏ, ꯊꯦꯝ ꯇꯧꯗꯨꯅ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯑꯗꯨꯐꯥꯎꯕꯗ ꯃꯥ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯣꯏ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯤ꯫ ꯃꯃꯥꯡꯗ ꯃꯥꯅ ꯏꯕꯦꯌꯥꯏꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯛꯂꯔꯦ꯫ ꯃꯇꯝ ꯑꯃꯗ ꯏꯕꯦꯌꯥꯏꯅ ꯁꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯝꯂꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯞꯅ ꯌꯥꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒ ꯇꯣꯝꯕꯣꯏ ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯁꯣꯝꯗ ꯏꯕꯦꯌꯥꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗ ꯂꯩꯔꯛꯄꯅꯤ꯫ ꯇꯣꯝꯕꯣꯏ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤꯅ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯒ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯑꯣꯏꯕꯤꯔꯛꯇꯕ ꯀꯌꯥ ꯑꯃꯁꯨ ꯑꯍꯣꯡꯕ ꯎꯕ ꯐꯪꯏ꯫ ꯏꯕꯦꯌꯥꯏ ꯀꯞꯅ ꯃꯇꯝ ꯈꯔꯗꯤ ꯂꯦꯜꯂꯒ ꯃꯥꯁꯨ ꯈꯥꯡꯖꯈꯤ꯫ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯖꯩ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯌꯥꯈꯤꯗꯕꯤꯗ ꯇꯣꯝꯕꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯂꯒ ꯂꯥꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯤꯡꯁꯤꯡꯅ ꯀꯞꯆꯩ꯫ ꯃꯥꯅ ꯀꯥ ꯕꯔꯥ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯇꯣꯝꯕꯣꯏ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯄ, ꯎꯅꯕ ꯆꯠꯄ ꯀꯌꯥ ꯑꯃ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯧꯖꯤꯛ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯥꯎꯕ ꯉꯝꯗꯅ ꯀꯤꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫
मागिसु मागी थोकपा अममम तोंगान तोंगाना लेनाबा हाइबदु ओइरे नोंमा इखंग खंगहौदना तोंबोय अदु मागा नुक्सिनरिबा नुपा अदुदा चेनखी सोमददी नुपा अमना नुपी पोरकपा हाइबसे नोंगालगा युमदा पाव हाइदोकपा हाइबसी चनबिनी अदुना तोंबोय अदुगी मयुमदा मा चेले हाइदुना पाव लाखी इबेयाइगी इमुंग मनुंगी मीसिंगना तारगा यामना साउखी मखोइगी मचा अदु माना पुरगा मबानी लेरदबनी चेलबनी हाइदुना असुकुइबा मतमसे लोतुना लेरगा हौजिंगना माना नुपा अमदा चेनख्रिबा मखोइगी मचा अदुना कराइदा लेबा हाइदुना मा हेक थिलकपा फौबा ngaiduna machanupi gi lefam adu hangnabagi damakta ibeyaigi imung manungi mising ado sauduna dom boikhoi gi mayum aduda ngaiduna lei chenbagi thinba lakpadi laradana imung aduda angakpa kaya ama thoki adubu tomboy aduna su magi mara leibana myamda saudana bahaizaduna ibeyaibu lotuna leiruriba mafam adu makhoida su takthoki matawasigumna nushi sanana leiminaramba imung ani edo mabanigi oktraba matawaduna saunaba khanaba changnadaba haibadusu oiki saurabasu sauna ibeyaisu makhoigi imung manungi mi singna mafam adudagi lauraga makhoigi di khukan panganba aringba paisa paiba imung oibana ibeyaigi su maga chanaba matik chaba tupa ama khaladuna haina singnaraga tomboy aduna luhongdringai ibeyaibu hana luhongki asumna nupi masen nungsinarabasu oiba yaroidaba marini haibado wari asina thokchabani wari asida soikiba lankiba kaya ama yaoribasu mayamna ngakbiyu wari asi lijarapa matamda kanaba afabadudang lwsingnabagidamakta lijabani mayamna lana ubidanabasu haijari loisilakpada asigumba kanaroidaba thabak ase ngallingaida tokpihauba nupi luhonglaga leiminaraga leiriba imungi ahalamansinna haraukadaba nate phanalaga ama paisa paibasu oisanu sana lupatana yombo oisanu adugi imung ado nokpa karisu pangloi angang ama ani leiba imungdo wawa launa noi haiduna ahalamansinna thainangaidagi hauna hainaribani aduna telaba matam khajikhak asida makhoina nungsinaramlabasu tung koina oiba yaroidabana makhoina nungsinaramliba ado arembada tarakani aduna asigumba fataba thokhaningdaba tawhaidaba thabak kaya se thoktanaba isa isana gyan taminasi tomboy oibiyu karisu kaide isagi apambani adubu isagi apamba aduda chatabida migi masangsing amuksu manghanabagidamagta khanbado fatte haisabani tomboy oiriba nasamaksu matam amada nupi oningakpagi wakhal soidana phaurakani aduna nangna oiningliba matam adu phauba oiraga nupi oningakpa matamda olaga gai panba karisu kaide adudi natadana migi masa masu amu manghalamaga nakhoigisu aningba apamba matamda nupada amuk yum panthokiba migi masa abu manghanbiramba asigumba fataba thabak kaya se thoktanabagi wari asi taraga gyan taminarasi ngasigidi myamda wahi kharase haijaraga loisinjarage mathangi warida amuk thengnarasi loibafao tabiriba khwai khudingma pustu amuk hana ikoknona kharamjari।